Manipuri YouTube channel se beng bir bama yampum na ko amuka hanna taram nok seri an made amna maru oipa paw am update thamjege singjang pai du yum da leiramba mioi sing hat kani haina koitan tan na mioi ama nong maina kapa digi lai khidre ngasi ayuk pung ni pan lom ta bada lampen police station gi manung sanba changangai uchek kon awang lekai da singjang pai du na mi hat na ba hot na ramle haiba ama nong maina kapa gi thodok ta lai khidre ba mioi du gi maming Gobin Basumatri kawi apopa Budang Basumatri Assam dagini hairi laikhidraba Gobin Basumatri hojik Kangchupta laiba ABCI Infrastructure Private Limited ta lambi semba yauduna laiba mioi ni hairi thodok asigi matang da press na phangba pawda laikhidraba Gobin Basumatri na maram sunglai leitana changangai uchekon awang laikai da laiba laisram basanta elais yening biba sahini phuriga nithoi apopa laisram thoibagi yumda sanglakpadagi imung manunggi mioi singna wahangbada lol phaunadabadagi imungi mioi singna mahakpu tanthoknaba honaki thaudok adu thokraba matung ikan kanadana Gobin Basumatri na yum aduda amuk hanna changlaklaga sumangda leiramba singjang ama paiduna yum aduda leiramba mioi sing yannaba koitan tanaki maduda laisram basantana mahaki license gun double brain puthoktuna imung manunggi mioi sing kannanaba nongoi kapthorokpadagi panduna Gobin Basumatri laikhidabani thodok adu daba santagi mayamba laisram Romeo su mahaki yet thangba phaiganda nongmai maru panbadagi sokhi hairi thodok adu paw hek tabada Imphal West ki SP yauna forensic science ki team ama laktuni yengsilaba matung postmortem gidamakta rims mokta thamkre hairi thodok asige mari lena lampen police ki team amana FIR ama laukhatuna makha taba investigation sathakre laikhidraba mi adu masada yauramba ILP की कार्ड की मतुंग इन आसाम दगी ने हाइबा खंगबा ngamkhibani hairi video si yung bibagi damak tamayam pong nakpu mukanna thagachari ano update ki damak tunuk si video channel si subscribe to video mo. Thank you so much.